Lo Kaina Changlakpa Meetop Thingnaba Assam Leingakna tonganba agency singa khutshamnaduna Akanba Thabak Paikhatlagani haina Assam Chief Minister Himanta Biswa Sarmna phongdorakkhre. Social media platform ama oiriba X thadorakpa post amada Assam Chief Minister Himanta Biswa Sarmna hai Assam da Lo Kaina Changlakpa Meetop Thingnaba State Leingakna Akanba mongda honade. State Leingak asina tonganba agency kaya ka khutshamnaduna makhal makha kaya gi thabak paikhatpa hore. Ngamkai lana Changlakpa Meetop khandokpagi thabak ase Assam Police Border Organization na matam kayagi mamangtagi paikhatuna lakle adubu matam khara asida tonganba report singi matung ina Lo Kaina Changlakpa Meetop singi masing hengalakpa thengnade masina maram oidaga Meetop changlakpa thingbagi hena kanba khongthang mathok tarakli haina mahangna phongdorakle Mahaki post aduda chahi asigi January thadage hauzik fawbada state asigi tonganba district singdage Lo Kaina Changlakpa Meetop 53 khandoki haibagi data sing utle